Ngasidagi hatta kangjebung amadi Bhagat Chandra Open Air Theatre da hudokre. Manipur thugaina bhona rebesingi Manglan kaidonungda mangphaunaroi haina Chief Minister Okram Ibobina phongdokre. Amadi Kadubidagi maram romda kilometer amarom chalaga leiba mafam amada economic blockage sawatpani chingnaba miyosina port purapa tata gari ama mai thakre hairi. Kurumzari, Ning Tabri Sumutaram Usari, Mapunga Pausing. Tourism Department of Sinduna Chahi Kudingi Pangtopa Manipur Sangai Festival, Nasidagi Haudokre, Mapunga Thoram, Palace Compound, the Leba Hata Kangjebung Amadi Bhagat Chandra Open Air Theatre, Bota Pangtoke. November Gitam Kutra Pawan Mitarani Chupna Satakadava Festival, Hogopuki Taramaduda, Manipur Governor Dr. Nazma Hatula. Chief Minister Okram Ibobi, Deputy Chief Minister Gekangam, Japan Ambassador Kenji Hiramatsu Amadi, Myanmar Chin State Government Chief Minister Yu Salai Luaina Maruiba Music Saru Yaki, Governor of the Chief Minister Japan Ambassador Amadi Chin State Chief Minister Yu Salai Luaina, Sangai Festival Hangdoliba Stole Sing Koina Chatuna Yankee. Governor Nazma Haptulana Mera Thomaisu Chinkatke Festival Asi Hodopaga Mari Lenana Chief Minister Okram Ibobina Manipur Asi Malemgi Miam da Utoknaba Festival Asi Maruina Pangthokpani Ban Block Toina Tobana Prithivigi Tongan Tongamba Tourisina Lamdamasida Lakning Labasu Aki Tuzumba Mafam Ama Oina Uhale Masi Yamna Labak Tibani Miyobagi Pienba Piendaba Haibasi Pumnamak Legani State Government of Faminaraga Apam Pamda Tatok Tasin Tonova Yai, Government Ngamgadaba Lerabadi, Ngamgani Haigani, Ngamloi Dabo Oirabadi, Ngamloi, Kanagumba Karana, Lamdamasigi, Chamjaraba Miambu, La Napuna Bohanaba, Kaidonunda Mai Papa Ngamloi, Makoina Gyan Tarang Navangavada, Micham Praza, Wahanbagi Tabakti, Tolasi, Jing the Lebe Ichil Inau Oiro, Tam the Lebe Ichil Inau Oiro, Pumnamak Manipuri Ngatani, Chakopamadi, Santi, Purana Bohanabada, Taudang Lay, Government Asinasu Makoigi Oiba Tofam Topa Tabak Singdagi, Mai Laydun Jeloi, Manipur Butugaina Bohanariba Amadi, Ning Tambat Talibasing, Kaidaway the Mai Papa Ngamloi, Lamdamasi, Kanagumba Purup Amatagi Nati, Lengak Asigini Haike. Amaramda Bhagat Chandra Open Air Theatre Asi Sangai Festival Hekloi Baga Matamga Chunaba Mongda Semganaba Budget Ta Paisha Haptuna Lady Haiba Wapamsu Fongdoke. Manipur gi lamse Ishona Manipur da leiba khoi punamakta pibaneba maseba. Singda leiba sinau singsu oisno tampakta leiba oisno tampaki lam oisno singi lam oisno mase Ishona khoi punamakta pibaneba singda leiba sinau Adi tampakta leiba khoi punamakta piba masi Ishona piba Ishori khudol amaneba. Masi punamak singse masi government gi lam haktaneba. Aina lam macet ama igi pata macet am lejere khalasi aina pata paijara su ai owner ni haibata su ai asengba mapudi aina te government neba aina asengba mapu oitadi government the why should I pay tax lamji government gi lam neba likewise single level lam punamakse does not belong to a particular community single level lam Tampakta leiba lam masi government gi lam haktaneba. Tampakta leiba lam sisu tampakta leiba major community maitai gini hairone. Singda leiba kuki su kuki gini hairo naga su naga gini hairo ba. The where is Manipur? Where are do mamangni masu mamangse masigi mangsina praja singda lana misguide tawduna Masi Tobiranu, Khare. Chief Guest Saru Yakiba, Manipur Governor Najma Hatulana, Manipurasi, Hiram Kudimakta, Potential Yamna Level Amdam Amani, Manipur Lotak Lepu, Henamasak Topa Part Ama Oina Simganaba, Japan Government Ki Oiba Mating Pangbinaba, Japan Ambassador Gipuning Chingsunke, Manipurasi Northeast Ki Oina Yang Bada, Culture, Tourism. Heritage na Chingbada Pumnamaktagi Heli Haibada Haiman Batoloi State Government na Miam gi Chakot Tarangi Tabok Paikabada Tamoi Sengna Center ga Tanaraga Tobiu Lamdamasida Tuina Toliba Ban Blockade ki isu singasi Faminaduna Dialogue Chatabiu Haina Government Tasu Appeal Tauke. Those who are with us
and those who are not with us, that they should join together, they should come forward. It is their state. It belongs to all of you, those who are present here and those who are, for whatever reason they might be having, today are boycotting it or sitting on dharna and blockades to join with us. We sincerely want to work. I can say that I, as the first citizen of your state, sincerely want to work between you and the central government to see that your problems are solved, that can only be solved in a democracy by dialogue, by discussion, not by boycott. Tadubidagi maram romda kilometer amarom chalaga leba mafam amada economic blockade sogotani chingnaba miyosina port purakpa tata gari ama mai thakre hari tata gari adugi driver amadi handiman mafam adudagi chenkre tata gari adu yen machinjak puraktuna lakpani mai chakpa aduda gas cylinder anisu pokai ki hari Kangla da ahanbo oina Kangla Fort Board amadi Manipur State Archaeology na sinduna Manipur ge indigenous food sing fangangadaba cafeteria ama hangdokre taramadda Manipur Sarkar ge consultant Dr. R.K. Nimai Art and Culture ge commissioner S. Dilip amadi Kangla Fort Board amadi Manipur State Archaeology ge maroiba miyoi kya su sarup yake Kangla cafeteria asida pothasang ahum yawna ke chandrum ama yawri ngasigi taramadda commissioner S. Dilip na Kangla asi international ki thakta pukhana bahona riba asida cafeteria ama thambang ngambasi singthaningai oi nature ki oiba fazaba saktam sing ngak senbadana tana quality leina miyam gi service toba tangai fade haba wafam pongdoki haina masida akona leiriba foundation asidi is the single khagadi yamna ayo yaba potential amount ui ana masigi cafeteria ama add-on to base the same changing times matungina akoigi thought process isu molding certain changes transformation khara changi haina khali RK Nimaina Kangla Sengba Sagatpagi plan da ngasi hangdoliba Kangla cafeteria asi yaubani Kangla asi heritage site ni hairabasu mausagi ngata sizinabasu yadri matamatamgi miyamna pamnabasu honabachangi haike sustainable maintenance ki laknabugi aspect amadani apoi hujik mi lakbugi entry fee da apoi collection se dum sahi mada laktarukta gi tadre smai tawdana different aspect da tawragadi apoi self sustaining oiba ama apoi gi heritage site amo oiba ngamgani haibasima adagi asada so mathang mathang chakjalapune Oinam Kendra da Hana Minister Oramba Sri L. Radhakishore Busagotuna Oinam da Ngarang Booth level gi mifam pang tokuna Kendra sida BJP gi MLA ama thamnanaba Congress asi muthalasi haina miyamna warep laukre mifam da BJP gi candidate oigani hariba L. Radhakishore amadi lamdam adom gi miyoi kya nasaru yake wangang kibisingna Oinam Kendra da BJP gi MLA ama thamba haibasi tangai fadre Radhakishore bu BJP gi ticket pinanaba state amadi center da aibache thaduna haijagani haiba wapam pongdonake Kairao Matingda leba primary health center asi pung kunmari chumna mathau tawgani haikrabasu mathau tawdre haina ngarang ISTV news na sandokiba pau adugi sengdokpo oina primary health center gi development committee na pau mifamama pangtokre medical officer in charge NC Sumanina doctor amasung casual staff yauna punna staff kuntragani thoina rotation da thabak tawri thabak matam sindoknabada khudong chadaba khara nattana staff singna mathau ningthina tawri haike Development Committee ki President M.I. Khana khudong chadaba kaya leirabasu duty mapung fana tawri masida thabak tawtre hariba asi vap tanna hodabadagi oigani haike staff sing da su pramiyam gi complaint makhalama ta leitanaba he na thoina mahausa tawliba sibumna pungning jana damak tawbiyu pung hai hai re punga ngangi haidana madu kai su satnaba yaroi satnaba yawa famdi Manipur Sarkar na haujik Manipur kai oibagi haise kupna ningthina khangbani Maduda kudong saba loraga aikoi PSC kara matingbu aranba natragana hatta bo oina oina bo kotna bisi samagi yekna bani haina koina lor pasu yai
Panbay IS TV na sandokhiba pau adudadi mathau ningthina tawi hariba primary health center asi thongonduna leiramba thengnabadagi miyamda khangankrabani. Cabinet Secretariat Government of India ki makada DPT mission asinduna direct benefit transfer ki matangda Northeast Regional Workshop amangasi City Convention Center da pangthokre. Session ani thongna pangthokiba workshop adugi ahanba session hauropagi tharamda coordination and public grievances Cabinet Secretariat ki Secretary Sanjeev Kumar Srivastava, DPT mission ki Joint Secretary Piyush Kumar, Unique Identification Authority of India ke CEO A.B. Pandey, Manipur ke Additional Secretary Home Dr. J. Suresh Babu Susaria ke, Assam ke Chief Secretary Binod Kumar na direct benefit transfer asi Northeast State singda mai paanana bahonabada state amaga connectivity fagar hananaba central agency ama lehenba mathau tai. Assam da iyuma mada TV ama telephone ama amadi internet thada lupa chamaga nifuma panna fangalliba khudongchaba asi project ama oina awang nongpo station da fanganba mathau tai haike. Joint Secretary Home Dr. J. Suresh Babu na National Sponsor Scheme amadi project sing GPT da tawhananaba thaurang asi afaba khongthang oiragasu Manipur dadi Chingi district mangada mobile gi khudongchaba mapung fana phangdabata natana bank ki khudongchaba su mapung fana leitri haike. 2 decades back, the flight ticket used to be 12,000 minimum. If you want, today we are traveling at 4,000. See, these two sectors have grown vastly, and today we are in a real situation where we could really implement DPT if we are committed. And this is a wonderful scheme, a wonderful thought actually, which has come in that way, which will enable whatever delivery that we are doing has a very meaningful, purposeful system in place, at the same time achieving the full delivery mechanism. Cabinet Secretariat ki Secretary Sanjay Kumar Srivastava na DPT ki khudhangda India ki oina tongan ba hiram singi scholarship miyoi crore ama lakh kun romda pangan ba haure tongan ba scheme chamanga romsu DPT mota Thabak pangthok naba thorang loire masina asengba beneficiary aduda government na paikaliba thorang sing mapung fa na pangan ba ngamgani haike. Government also decided to give the incentive to the state government. If you are saving under DBT scheme, this money will roll back to you for developing your roads or other tourist projects. So we are asking state government to use the DBT scheme, save money, and money saved will be shared by the state government, by the central government. Laliba general election ga mari lenana maruena Muslim taba mafam singda pangthokpa election gi meeting singda Muslim civil society sing yausinduna candidate amaga hundo hunjin tawnabagi thabak lepkadabani haina All Manipur Muslim Organization Coordination Committee gi president SM Jalal na paumi singda pungdokre ngasi Manipur press tapta paumi singa unaba pada kan makha taraduna political parties in a meeting natraga election campaign tawbada Muslim singi development amadi issue based oiba wafam singda campaign tawbiu Muslim civil society singi ming season aduna politics tawba topiu loinena Muslim gi dharma gi luchingba singkayana rajniti da Islam gi chanabi thugaiduna yakshilakpa si khudakta lepkadabani political parties sing amadi miyam gi miu singna haukiba chahida makoi na tawkiba thabak thoram sing nainabada committee na athingba piroi Adubapu Islam na yada bathabak sing tawduna politics tawbadi yaroi amaromda Muslim nupi singna Islam wi chanabi thukaiduna chaksa haijanaba numidang da vote khomba chatpa yawba candidate singdagi sel niba numidang gi matamda lamjau sorokta famduna leiba tokadabani candidate oigadoriba singna su tungi horoliba naha singda nisa pizaduna vote khomba gi thabak tawbiganu committee na changshila pakhongjangda Muslim gi oina leidiba civil society singna mateng pangbiu haike Islam Dharma ki lejariba siemba principles amasung value loinana akhagi Manipuri Muslim family ki lejariba akhagi social akhagi ethics amasung value sida yam chauna kaiba ma pirakke maduna maram oirakanda siguma thorok thong singchen masi makhata na tobiraganu masi lepiro haiwa phamsi yamla tawjani Pangtokadaba general election ga mari lenana Thawbal district ki BJP gi vote lepkadaba miyoi kayada ticket pige haiduna sel lawna namba honaramba BJP gi miyoi aba party gi primary members gi tamthole haina BJP Manipur Pradesh ki media cell gi general secretary and Nimbus na paumi sinda phongdokre
BJP की ऑफिस पांथों की पाउमिसिंग उन्नब थौरम अमदा थौबाल डिस्ट्रिक्ट मंडल की प्रेसिडेंट M देवेन जनरल सेक्रेटरी तेज कुमार सुसर याके निबस मखा तारदुना ओइनाम अर्पण अपोकपा इंदिरा ओइनाम मागसी थौबाल डिस्ट्रिक्ट की जनरल सेक्रेटरी ओइबनी मांगना डिस्ट्रिक्ट असिदा BJP की मेरेप ओइगदबसिंगदा टिकेट पीगे पैसा पियो हाइबा वाफम फोंदोक लंबगी मतुंगिना महापु पार्टी की डिसिप्लिनरी एक्शन कमिटीना प्राइमरी मेंबरशिप तगी तांथोले अमरोमदा डिस्ट्रिक्ट प्रेसिडेंट की मायुक्ता लाना मीडिया पाउ संदोकबगीदमक BJP की एक्टिव मेंबर अहोम PH विक्रमजीत शर्मा अपोपा लेखिद्रबा PH तोतोबी शर्मा थौबाल वांगमताबा S मिजेन अपोपा लेखिद्रबा S चंद्रा थौबाल खेत्री लेकाई अमदी केस जातिश्वर अपोपा लेखिद्रबा केस मंगोल जाव थौबाल खेत्री लेकाई मखोय अहोमसु पार्टी की प्राइमरी मेंबरशिप तगी तांथोले हाइके Ngarangmak Bharatiya Janata Party Manipur Pradesh की ऑफिस बेयर की मीटिंग अमा kai kumnajarba party sigi state की president श्री बाबानंदना प्रिसाइड तौदना फंखिबा मिफम अमदा हाइरिबा श्री ओइनाम अर्पण नसी पार्टी की प्राइमरी मेंबरशिप तगी सस्पेंड तौरे ओजा लिसिंग चट्रेट मरफु तरुक डाउनग्रेड तौखिबगी मायुक्ता ओजा सिंगना जेडीओ जोन 1 अमसुंग 2 की ऑफिस सोलोन सिंग्रे ऑल मणिपुर एलिमेंटरी स्कूल टीचर्स एसोसिएशन अंगसी कोयाथोंग द लेबा ऑफिस सोलोन सिंगदा एम्प्लॉई सिंग थबक सोन खिद्रे खोंजंग असि सरवम ओइना कोयाथोंग पुखरी मपादा खुतांग चराई हंबगी खोंजंग संसिंखे एसोसिएशन की जनरल सेक्रेटरी CS शांत कुमार ना गवर्नमेंट ओजा सिंग येंगलिबा मियेंग असि पेंदे ओजा सिंग थमोय सोप थबक सिंग तौरबनिना मखा ताना अकनब खोंजंग हौरगनी हाइके ताना मणिपुर लेबा डिस्ट्रिक्ट पुनमुक्त लेबा जेडीओ ऑफिस अरगा डायरेक्टर ऑफिसर सिसु अथु मतम दे कोई सो लोनजन बा लोइनेना थिंगजन बा सि कोई वरे अदना मखा तारकबदि करिगुंबा हारिबा थोंगसिंग असि भावबदा थबक ओइना पांथो पिरक्तबा तारगदि हानसु लाउथोक चक्रबा मणिपुर पुनमक की शटडाउन मणिपुर पुनमक थिंगबा हाइबसे मिस्तागी अरे पोबारे नि हाइ कंगला मनुंग द मोसन हंबदगी थिंगनबा ngasiदagi कंगला मनुंग द चंगदपसिंगना प्लास्टिक द हानबा चाननबा पोलम अमसुंग इसिंग बोतल पुसलपदा अथिंग बतमख्रे हिरमसिगा मरी दैनना स्टेट आर्कियोलॉजी की सुपरिटेंडेंट ना ऑर्डर अमा थोख्रे पागुमरतन अतेम ब्रेक अमता लालिबा नोवेम्बर की तारीख में लगी ना गुजरात को मणिपुर संगाई फेस्टिवल 2016 हफ्ता में मणिपुर खत्ता द माले के अतोप मोहम्मद द फुंगरब संगाई योखदबगी वाको पंकब जगदरिबा मणिपुर संगाई फेस्टिवल 2016 म्याम पुनमक नसंग याबिना अमतन हक्चांगी लेबर सोलकपदगी प्रोड्यूसिंग अक्तबा हक्चांग चोक्थरबा तुंबा चाबा यारक्तबा खोंग हामा नुंगारक्तबा सिंगिदमक अमत्त नायबा उपायदि जॉलिप सैर अमसुंग जॉलिप कैप्सूल बु चंगने सिनबियो हिरमदा ममदी मपालदगी लापा कल्चरल ट्रूप्स की मखल मथली कल्चरल प्रोग्राम foreign countries in these stalls in amadi iramdam ki khutsa ebagi alum handicraft ki stalls in yeng tamu loyana nuai rabat cinema lila drama nisma kay am susindela indigenous games and sports adventure sports water sports nating kay am siogel Vinasha Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are 2nd position and Suzena, 3rd Amber Sundara, 6th Gary, 10 Yashna, 11 Selina, 13 Davidson, 15 Sujakanta, 16 Ningthem and 25th Apollo. Hurry, limited seat. iramdam asigi kurutsa singi traditional art singsu yeng tamu मणिपुर के क्वालिटी चौर फेस्टिवल मणिपुर संगाई फेस्टिवल 2016 सिचुएशन में ताबियो अमदी ब्रेक में तुम दत्तराम उसरी कुंथ्रारक शिवा मणिपुर यूनिवर्सिटी इंटर कॉलेज यूथ फेस्टिवल मसी यूनिवर्सिटी असिगी सेंटेनरी हॉल द लुसिंख्रे
Loishinbagi Taramda MLA Joy Kisan, Vice Chancellor Professor Adaya Prasad Pandey, School of Social Sciences के Dean Professor N. Lokendra, Human and Environmental Sciences के Dean Professor Arun Kumar, School of Mathematics के Dean Professor N. Ras Mohan अमसुंग Students Welfare के Dean Professor Mohila Susarya के Vice Chancellor Professor Adaya Prasad Pandey na Festival asida sarukya kiba Mahiroi Chamri ga Humudra Marina utkiba tongan ba taubang ngambasing tungkoina chathaduna punsida mithoi mihen ba ngamna ba khona batai haiki MLA Joy Kisana hauzik leriba Manipur lenga asina senja thumza gi chang yamna wangba maramna naharol singda akan bachaina pide senja thumza leitaba lenga ama lehna na ba khona bada naharol singna punna khona ba matau tai haiki Miyamgi awaba kudungcha daba yenglaga Moirangda counter blockade ngasi numida waramdagi handole hari National Highway singda matam sangna chathariba economic blockade asibu yaning daba fongdola duna Moirang lamkhaida isko amadi ima ibel singna chatharakiba counter blockade asigi matangda Keso Desam Mar Students Association Mizo Zir Laipol Jomi Students Federation gi luchingba singyauna Moirang patlo mandopta mifama mapangtolaba matung firep asi lawkhibani Mifam aduna hauzik chathariba blockade asi yaning daba fongdotuna athuba matamda handoknaba appeal tawri November kulumdoidagi haugadoriba BA BSc examination ge admit card lawba amadi class 11 12 ke form fill up tawba yadabana added college ki mehri singda chawnomi paiba pohle hairi Desam gi office ta pangthokiba Pawgui Mifam Amada Biramongol College Students Union ge magazine secretary and Roshana Wazasing na Kongjang Changsin kibadagi Mahiri Singh Thengnariba Khudungcha da Singh matangda Education S ki director Chitraga su unare marabaduna isu asi athuba matanda loishinduna Mahiri Singh exam thaba panganana ba hona biu natrabadi akan ba Kongjang Changsinana ba sem sare haike Mari lainaba authority sing amadi hujik thingjanduna thamiba college asina thingjaliba asi अथोब मतमदा यानव पुबिरउ पुरक्तब तारगदी एग्जाम थाबदा अपन बपीबा अमदी छात्र मयामबु एग्जाम थाबा फंगनद्रिबा फंगलोइदबई ममी उबो फंगजै मरम मसिना स्टूडेंट यूनियन की माइकैदगी अमदी छात्र सिंगी माइकैदगी बैलेंस याव खोंजंग कया अमा चथरकनी मसिदगी हेनबा कया अमसु अखोय चंगसनजरकनी Added College in Government ki mapung paba college ohelu haina Added College ki oza singna changshiliba khongjang sawatpaga loinana Mahiri Singh Larik tamba pangalu haina Kaksin Khuno College ki Mahiri Singh College gate mamangda wakar khongjang changsinkhre College asigi student union na sinduna junction ki ba khongjang aduna Added College ki oza singh hantana yengba lekpadabani matam kuina waraklaba oza singh government na ikai khumnagadabani loinana Kaksin Khuno College government ki mapung paba college ohelu haina takshinke Union ki Finance Secretary Sorokaiba Malengwambana Ojasina Kongjang Changsin kibadagi Added College ta tamliba Mahiri Singh khudungcha daba mayuk nahale Ojasina changshiliba Kongjang asi yamna maram chaba oibana Kakjing Khuno College ki Student Union asu mapung fana sawali Mahiri amadi tungi khunai gi khalaga Added College Singh Government ki mapung faba college amamam ohenbiu haike Added College khudima ki Ojasina changshiliba Kongjang asida mai leinaba authority amadi government singna Ojasinga thuba matanda yasinaba praktuna handak Pangthok kadariba MU na loba sanging parikha khudingmak asibu mapung phana amadi yamna phajaba mongda pangthon biu haiduna Chahi asigi January thada hakiba earthquake na amanga ta thon khraba Tamenglong district ke yum yankhai ga taret amasung community health center ama miam da khusinakre Price Waterhouse Corporation India amasung Habitat for Humanity na RNBA ga kusamnaduna yum singa sindongna sakibani Ngasigi Thoramada PWC India ke Foundation ke Vice Chairman Zabir Singha Habitat for Humanity India ke Managing Director Ranjan Samuel Susarya ke Awana Takraba Khunja Singhi Damak Lokot Pirak Liba Thorang Asibu Khunja Singha Apenba Phongdole Sangai Festival Haudopada Saruk Yabala Liba Japan ke Ambassador Oiriba Kenji Hirat Matsuna Chief Minister ga Unakre Chief Minister na Ambassador da Kudol tamdana ikai khumna bo ke Japan ge Ambassador ge khongchat asida mahaki loina bisu loina rakdi Mayai Kaban Istana Mahiri Khunai da pibe chaitheng habi hiramda academic awareness thoram ama kadana sinduna Bisnupur da leiba innovative academy da pangthokre thoramadu da kada ge Vice President and Doran kada Bisnupur district ki President RK Leima Lubasigi Secretary Finance ge Chandramangang Secretary General Dipanjit Intauzam na resource person wena wangangki Manipur miyam tongan ba maram kaya na asuki matik awaba mayok na ringay cherak asida infagi mapung karada bom pokai handuna
misi mina aso apan nanghanba haibasi miyamda awaba hen hapchinbani azugumba thawong amukona hakchina lawbaga loinana matang matam chadaba makalgi violence yaningdi hari malemgi lebak kayada lamdamasigi fazaba uhananaba pangthoriba sangai festival ga mari leinahanba manba mawongda irang thoanba haiba asi lamdamasigi oina fazadaba masak amani lamdamasigi miyamna hauzik tawgadaba asi mapalamdagi lakliba miyambu akoigi miyok michan fazaba amadi chinglembagi matawsing uthoktuna makoibu taramna okpa loinana makoibu pelhanduna lamdam asigi miyamgi fazaba magun adu khangankiba aduni government asu akanba section thorang lokar haudabadagi ahoba ama leiriba si karigino thigatpaga loinana kanana kari pandamgi daba pangtholibano haiba thidoktuna maraleba singcherak pigadabani hairi Thawbal Kendra BJP ki mirep oinana sem sariba oinam Indira gi Mikhal gi campaign Thawbal ningombamda haudopaga loinana booth level political conference amang asi pangthokre Tharamadu BJP Morcha gi executive member TS Jivan Kishan Morcha gi vice president S Bizen amadi Mahila Morcha gi Thomi Kep Sarya ki oinam Indira na karigumba BJP na Manipur da government sem labadi center na thadaragliba tongan ba scheme Nifuga taru Kendra asida su thadaduna mai pahangani haike Thawban Bazar mayon maktada miyam pumamak athen phol alhallaga miyam dugi mamang da CM na haike kar mai haike Thawban dagi hospital puthoi khangro boki saga dori basina hospital amani hai ado chawna miyam da hospital puthoi hai na wasakhi banu padru ngasi di Thawban dagi hospital puthokraga Thawban Kendra gi wangmada leiba khangro bok hospital Lakadoriba Mikhalda Wangoi Kendra da Mirep Oikadoriba Sawosem Achobagi Yumda Kendra Sigi Tongan ba polling station Kunchaga Mapandagi Yamlaba Miyam Galoinana Mifama Ngasi Pangthokre Mifama Tuda Samushang Bitra Urok Thongi Pradhan Laisam Sobita Wangoi Municipal Council gi Ward Marigi Councillor Singh Islamic Women Welfare Association Top Upopi Social Union gi Music Susariyake Loinana Mikhal Asida Achobabu Sawananaba Amata Oida Yanake Kanchipur water supply na piriba ising asi fataba kaya yaure athabu matamda mari lenaba PHCD gi authority na miyeng changbiu thangnanaba isingbu fataba polam kaya yahon ba haibasi water supply asida leriba myu isingi thausadaba amadi asonbani haina lamdam adongbi miyamna phungdorokli Imphal Jiri Lambida security gi akanba section tharanga loinana tongan ba port puba gari chama kuntra ngasi Imphal da thungnari Gari sing adudi LPG bullet tanker yankai ka taret, diesel tanker yankai, petrol tanker kungamari, NRL gi oil tanker taruk, ATF ani amasung kerosene tanker amani. Jiribamdagi thokiba apunba gari chaniga marifu marini amaromdana economic block na mauda panduna leiriba tata truck jamanga ga yankai da All Manipur Road Transport Drivers and Motor Workers Union na chana thangnaba cheng Hawaiian thokre hari. Akom lupna su mating pangkre hari. Masigidamag Transport Drivers and Motor Workers Union na thagatpa phungdoroli. Marathana teba break amamu. Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. Sangai Festival 2016 ga mari lainana Manipur ki Tourism Department amadi ICCR gi tengmang makhada Anti Theatre Manipur na sinjalang jedone Asian Theatre Festival 2016 Asia gi masak na iraba theatre group kya ga loinana Airport Road ta laiba Anti Theatre Manipur gi hunem sungda pangthok chargani Sangai Festival da hangjagadoriba Vivid Designs Photo Studio Nagamapal Phobei Thamam Laikai dagi adongi apamba pot amhekta laibiduna lucky winner oibiu prizes sing adudi Miyamgi hene kodong chava yingjaraga lupa chamanga amadi listing chapigi note logzagani. Late safe Sangai. Come enjoy the Sangai Fest and please do buy products from favorite stores. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkhat chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising sitka yamna chanai. Aikoina yum sajabada TMT bars asi sizinajai. Saiji TMT bars tengbat sagatpa khudingmak aikoi gi marup Constipate sizinabiu. Constipate sizinabada manung saban waitaba constipation problem kohon mangami. Ikan tanba manung sadaba singusu kohon mangami. Nomada tumam daida lubu saba ising glass amada chamas amana traga ani dan thadaraga sizinabiu. Constipate.
Break betung na buka na taran usari. Numinini chathagadaba schedule trap workers singi akhanaba awareness program ama Bisnupur district ke manung chana leiba Namgai Zangkhulda Haukre Social Development Organization Bisnupur District amadi National Board for Worker Education anina punna sinduna pangtokba taram asigi haudokpada District Hospital Bisnupur ki Medical Superintendent Dr. N.G. Jayanta Economics and Scientist DSO Bisnupur ki Sub Inspector N. Irabot Namgai Zangkhul ki Chairman Thaimei Achung Chusaruya ke Advocate T.S. Hemchandra Meitena Resource Person wena wanga ke Social Development Organization ki Joint Secretary Somorzit Wairokpam na pangtholiba program asi Center amadi State Government na piraliba miyam gi kanabasing maruina chingi manung hanjan bada leiriba miyam da matau karam na phangangadage amadi kadaidagi phangani habani chingba mamutta na khangananaba pandam da pangthopani haike All Manipur School Students Transporters Association asinduna hayang not AOC da B petrol pump da school van singi petrol yengani hari petrol cart serial number 1 dagina listing amaga chahum fawba paiba singna ayupung manga dagi hauna petrol lowba lakna bakhangali lemo riba serial number listing ama kuntra mathoi dagi aroiba fawbana tang kulum doida lowba yagani hari Kodong Popi Mamang Makhalekai da Nauna Saba Community Holama MLA RK Anana Sangakre Thoromaduda Kodong Popi Mamang Development Committee Chairman S. Ibo Pisal Gitei Amadi Gram Panchayat ke Ward Members in Saruya ke MLA RK Anana Nauria Pakhang Lapa Kendra da Lambi Thong Community Hall Amadi Crematorium na Chingba Sem Saba Ayambaloi Silakle Haike Akui Ipa Batu Kumangi Ujari Bakri Municipality area ni Yautaba Koi Panchayat ki jagah rahi mein aapse khel se sidhi sangdana matam dari koi hai na sapada leibada mo to se basi uske ubo pangya hai jada Chatkiban November ki tang taram apanda Assam ki Tinsukia ki Burhi Dihing da taramanga Shiba Kumar Regiment attack chathaduna makoi ki lanmi manga hat ki ba amadi marihena aso apan nang han ki ba thawong Thaudo adu korkom amadi United Liberation Front of Assam na chathaki bani haina lubani asina khujek piduna thadrok cherol amana khangalali Operation adu korkom gi Joint Military Commission gi Chairman Ngauba amadi Alpha Independent gi Vice Chairman cum Chief of Army Staff gi Major General Pares Asong gi makhada chathaki bani hari Operation adu da yengnabagi maike dagi AK Rifles amagaloina na Insas Rifle amalawraki haina korkom gi Joint Military Commission gi Chairman Ngauba amadi Alpha Independent gi Vice Chairman cum Chief of Army Staff gi Major General Pares Asom na thadrok cherol amana khangalali Manipur gi sangnaraba sumang lilage aiba imo haisnam na lekidabada naharo khongthang Artists Association na awaba phongdokre Manipur government na force sizinaduna mapaldagi pochai pusilagriba asina hena pamdaba thorok thokpa yai haina United Naga Council na phongdokre Lubasigi President Gaidon Kamena Lubasigi Sada Hills amasung Ziribam gi isugi matangda Lubasigi Firep ahongba leite Khongjang asida government na force sizinaba honaraklabadi madugi chapsaba paukum pigani maduda thorokpa afafatagi daita pumnamak Chief Minister na pugadabani hairi Hauzik sanabagi pau Masigi sanabagi pauda Sangai Festival ki sarugama oina ukrugi siroi amasong khangkuri da chathagadaba Youth Adventure amadi Water Festival da saru yagadaba sing minuthong da leba MMTA ki officer ki ngasi lamthakre taramadda Babina Group of Industries ki Managing Director Dr. W amadi MMTA ki thaupuba kya su saru yake Manipur ki El Sanatombi Chanuna China ki Fuzhouda chathariba ahanba World Wushu Taolu Kapta Tai Chi event ki bronze medal pangle Sanatombi na bronze medal pangiba si India ki Wushu ki history da official world level championship da medal pangba ahanbani hairi Madhya Pradesh ta chathariba kumanga suba mini national volleyball championship for boys and girls ki ngasi sanakiba masana da Manipur na Assambu set ahum sinoda thoikre Thao ground da chathari betara suba Jadonang football tournament ta Gufa team na chathaki besingi matang da organizing committee
ngasi phongkhiba mifamna kupna khanaraba matung team asi tournament gi chahi ahum tanthonaba warep lawkhre hairi loisilakpada maroi pausing amukana pizari Manipur Sangai Festival ngasidagi hapta kang jebung amadi Bagachandra Open Air Theatre da hodokre Manipur Thugaina ba honariba singi manglan kaidonungda mangphau naroi haina Chief Minister Okram Ibobina phongdokre amadi Tadubidagi maram romda kilometer amarom chalaga leiba mapam amada economic blockage sogotani jingnaba miyoi sina port purapa tata gari ama mai thagre hairi Kasi ICB na pizza pa pao mata sa sinzari, miyang tabiri sumabukana kurumdari.